ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯩꯀꯥꯏ ꯏꯃꯥꯟꯅꯕꯤ ꯊꯥꯖ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯊꯥꯗꯣꯏ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗ ꯊꯥꯖ ꯀꯧꯕ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯜꯂꯕꯤ ꯅꯨꯄꯤ ꯑꯃꯒ ꯆꯅꯨ ꯀꯧꯕ ꯂꯩꯁꯥꯕꯤ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝ ꯅꯛꯅꯔꯝꯃꯤ꯫ ꯆꯅꯨꯗꯤ ꯃꯁꯛ ꯃꯇꯧꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯊꯥꯖ ꯑꯃꯗꯤ ꯆꯅꯨ ꯌꯥꯝꯅ ꯂꯨꯅ ꯄꯨꯜꯂꯝꯃꯤ꯫ ꯊꯥꯖꯅ ꯁꯤꯡꯖꯨ ꯄꯠꯐꯝꯗ ꯇꯥꯊꯣꯏꯕꯨ ꯍꯥꯏꯅ ꯎꯅꯁꯦꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯩꯈꯣꯏꯅꯤ ꯈꯔ ꯊꯣꯛꯃꯤꯟꯅꯔꯨꯁꯤꯀꯣ꯫ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯌꯥꯎꯔꯛꯄꯗꯨꯁꯨ ꯅꯪꯒ ꯈꯪꯅꯧꯕ꯫ ꯁꯤ ꯂꯣꯏꯁꯤꯜꯂꯣ ꯄ꯭ꯔꯞ꯫ ꯆꯅꯨꯁꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯎꯅꯕꯗꯤ ꯊꯣꯛꯂꯨꯁꯤ, ꯑꯗꯣ ꯈꯪꯅꯕꯗꯤ ꯇꯜꯂꯤꯗ꯫ ꯊꯥꯖ ꯆꯅꯨꯒꯤ ꯋꯥꯍꯩꯗꯨꯗ ꯏꯕꯦꯝꯃ, ꯑꯩꯅ ꯅꯪꯒꯤ ꯐꯠꯇꯕ ꯅꯨꯄꯥ ꯀꯩꯗꯧꯉꯩꯗ ꯁꯤꯜꯂꯣꯏꯌꯦ? ꯅꯨꯄꯥ ꯑꯝꯇ ꯀꯣꯏꯕꯁꯨ ꯅꯠꯇꯦ, ꯆꯍꯤꯗꯣ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯒꯤ ꯀꯣꯏꯍꯧꯗ꯭ꯔꯗꯤ ꯍꯌꯦꯡ ꯅꯨꯄꯥ ꯐꯪꯗꯗꯅ ꯏꯃꯥ ꯄꯥꯕꯅ ꯁꯤꯟꯕ ꯑꯃꯗ ꯂꯩꯕꯗꯨꯗꯤ ꯌꯥꯝ ꯇꯜꯂꯣꯏꯗ꯭ꯔꯣ? ꯆꯅꯨꯅ ꯀꯣꯟꯅꯒꯤ ꯋꯥꯗꯤ ꯈꯪꯗꯦ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯒ ꯋꯥꯈꯜ ꯆꯥꯅꯕ ꯃꯤ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯤ, ꯑꯗꯨꯅꯅꯦ ꯑꯩꯅ ꯀꯣꯏꯔꯣꯏꯅ ꯀꯣꯏꯗ꯭ꯔꯤꯁꯦ꯫ ꯆꯅꯨꯅ ꯏꯆꯝ ꯆꯝꯊꯣꯛꯂꯕꯁꯨ ꯊꯥꯖꯗꯤ ꯃꯕꯨꯛꯆꯦꯜ ꯀꯌꯥ ꯐꯕ ꯑꯣꯏꯔꯝꯗꯦ꯫ ꯑꯗꯨꯅ ꯆꯅꯨꯅ ꯏꯐ ꯐꯗꯣꯛꯅ ꯍꯥꯏꯔꯛꯄ ꯑꯣꯏꯔꯕꯁꯨ ꯃꯥꯅ ꯐꯠꯇꯅ ꯂꯧꯔꯝꯃꯤ꯫ ꯊꯥꯖꯅ ꯋꯥꯈꯜꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯃꯥꯒ ꯋꯥꯈꯜ ꯆꯥꯅꯕ ꯃꯤ ꯐꯪꯏ ꯀꯥꯏꯅ ꯑꯁꯥꯁꯨ ꯇꯧꯖꯔꯤ ꯃꯥꯜꯂꯤ꯫ ꯃꯋꯥ ꯐꯥꯎꯕ ꯐꯪꯅꯤ ꯐꯪꯉꯣꯏ ꯈꯪꯗ꯭ꯔꯤ꯫ ꯆꯅꯨꯗꯤ ꯑꯗꯨꯒꯨꯝꯕ ꯊꯥꯖꯕꯨ ꯐꯠꯇꯅ ꯈꯟꯕ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯥꯗꯤ ꯏꯆꯝ ꯆꯝꯊꯣꯛꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯊꯥꯖꯗꯤ ꯅꯨꯄꯥ ꯌꯥꯝꯅ ꯀꯣꯏꯔꯝꯃꯤ꯫ ꯊꯪꯅꯕ ꯈꯨꯜꯗꯒꯤꯁꯨ ꯃꯁꯥꯒꯤ ꯈꯨꯜꯃꯛꯁꯤꯗꯒꯤꯁꯨ ꯅꯨꯄꯥ ꯃꯈꯜ ꯁꯨꯅ ꯀꯣꯏꯔꯝꯃꯤ꯫ ꯆꯅꯨꯗꯤ ꯐꯅꯦꯛ ꯂꯩ ꯃꯆꯨꯗ ꯃꯄꯥꯜ ꯑꯉꯧꯕꯅ ꯆꯠꯄꯗꯨꯒ ꯐꯨꯔꯤꯠ ꯑꯉꯧꯕꯗꯨꯒ ꯂꯤꯠꯇꯨꯅ ꯏꯆꯝ ꯆꯝꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯆꯅꯨꯅ ꯏꯇꯥ, ꯊꯣꯛꯅꯕ ꯇꯧꯔꯁꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯇꯥꯆꯧ ꯑꯃꯨꯛ ꯂꯧꯕꯨꯛꯇꯒꯤ ꯍꯜꯂꯛꯂꯅꯤ꯫ ꯊꯥꯖꯁꯨ ꯃꯣꯔꯥꯗ ꯐꯝꯗꯨꯅ ꯆꯅꯨꯕꯨ ꯉꯥꯏꯔꯝꯕꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯛꯄꯗꯨꯗ ꯍꯧꯒꯠꯂꯛꯏ꯫ ꯂꯝꯕꯤꯗ ꯆꯠꯅ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨ ꯂꯝꯕꯤ ꯋꯥꯔꯤ ꯇꯧꯔꯤ꯫ ꯊꯥꯖꯅ ꯆꯅꯨ, ꯅꯪꯁꯨ ꯑꯩꯃꯛ ꯌꯧꯅ ꯐꯖꯗ꯭ꯔꯁꯨ ꯄꯪꯊꯤ ꯊꯤꯕ ꯅꯠꯇꯦ, ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯥ ꯑꯝꯇ ꯀꯣꯏꯗ꯭ꯔꯤꯁꯤꯕꯨ ꯅꯠꯇꯦ ꯅꯪ ꯑꯩꯉꯣꯟꯗꯗꯤ ꯏꯀꯥꯏꯅꯣ? ꯇꯁꯦꯡꯅ ꯀꯣꯏꯅꯤꯡꯗꯕ ꯌꯥꯗ꯭ꯔꯤꯔꯥ, ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯥꯅ ꯍꯥꯏꯔꯛꯇꯕꯒꯤ ꯅꯨꯡꯗꯤ ꯅꯨꯡꯁꯤꯅꯅꯤꯡꯉꯒ ꯂꯩꯇꯕꯒꯤ ꯂꯦꯝꯊꯣꯛꯄ ꯁꯥꯔꯤꯔꯣ? ꯏꯀꯥꯏꯗꯅ ꯁꯠ ꯑꯗꯨꯝ ꯍꯥꯏꯌꯣ꯫ ꯆꯅꯨ ꯅꯣꯛꯄꯗꯃꯛ ꯅꯣꯛꯂꯛꯏ, ꯈꯨꯝꯗꯦ꯫ ꯊꯥꯖ ꯑꯃꯨꯛꯁꯨ ꯍꯟꯖꯤꯟꯅ ꯍꯥꯏꯌꯣꯕ, ꯑꯩꯉꯣꯟꯗ ꯏꯀꯥꯏꯒꯅꯨ꯫ ꯅꯪꯅ ꯇꯁꯦꯡꯅ ꯂꯩꯇꯕ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯅꯨꯄꯥ ꯑꯐꯕ, ꯌꯨ ꯊꯛꯇꯕ, ꯅꯨꯄꯤ ꯆꯣꯞꯇꯕ ꯑꯃ ꯁꯦꯝꯕꯤꯗꯣꯏꯅꯤ꯫ ꯋꯥꯗꯣ ꯌꯥꯝꯅ ꯀꯥꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯅꯨ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯈꯪꯗꯦ, ꯁꯨꯛꯁꯥꯎ ꯁꯥꯎꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯔꯥꯡ ꯑꯃ ꯁꯥꯠꯂꯕꯗꯤ ꯈꯣꯏꯃꯨ ꯑꯃ ꯑꯅꯤꯗ ꯑꯣꯏꯔꯁꯨ ꯄꯥꯏꯔꯛꯄ ꯍꯥꯏꯁꯦ ꯃꯍꯧꯁꯥꯅꯤ, ꯇꯥꯏꯕꯪꯒꯤ ꯆꯠꯅꯕꯤꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯏꯔꯛꯄ ꯈꯣꯏꯃꯨ ꯈꯨꯗꯤꯡ ꯂꯍꯤ ꯄꯤꯊꯛꯂꯕꯗꯤ ꯂꯩꯔꯥꯡ ꯑꯩꯒꯤ ꯃꯒꯨꯟꯗꯤ ꯀꯗꯥꯏꯗ ꯌꯥꯎꯒꯅꯤ? ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯃꯒꯨꯟ ꯌꯥꯎꯗꯅ ꯈꯟꯕ ꯈꯔꯗ ꯏꯌꯥꯡ ꯌꯥꯡꯕ, ꯏꯔꯥꯏ ꯂꯥꯏꯕ ꯑꯃ ꯑꯣꯏꯈ꯭ꯔꯕꯁꯨ ꯅꯨꯡꯁꯤꯕꯕꯨ ꯂꯨꯝꯅ ꯊꯥꯛ ꯋꯥꯡꯅ ꯈꯟꯖꯕ ꯃꯤꯑꯣꯏ ꯈꯔꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯇꯥꯟꯐꯝ ꯑꯃꯅꯤ꯫ ꯊꯥꯖꯅ ꯌꯨꯝꯕꯥꯟꯕꯕꯨ ꯇꯨꯔꯦꯜ ꯂꯩꯉꯣꯏꯗꯒꯤ ꯍꯦꯟꯅ ꯀꯨꯞꯄꯤ, ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕꯒꯤ ꯋꯥꯅꯤ꯫ ꯂꯩꯁꯥꯔꯤꯉꯩ ꯊꯃꯣꯏ ꯄꯤꯅꯗꯨꯅ ꯅꯨꯡꯁꯤ ꯆꯤꯂꯣꯛꯅꯕꯗꯤ ꯂꯩꯁꯥ ꯄꯥꯈꯪ ꯑꯣꯏꯕꯒꯤ ꯍꯧꯅꯁꯥꯅꯤ꯫ ꯄꯥꯏꯔꯛꯄ ꯈꯣꯏꯃꯨ ꯈꯨꯗꯤꯡꯗ ꯂꯍꯤ ꯌꯦꯟꯗ꯭ꯔꯕꯁꯨ ꯅꯨꯡꯁꯤ ꯄꯥꯎꯊꯥꯡꯅ ꯆꯤꯂꯣꯛꯅꯕꯗꯤ ꯊꯣꯏꯅ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯤ ꯑꯩꯒꯤ ꯋꯥꯈꯜꯗ꯫ ꯆꯅꯨꯗꯤ ꯊꯥꯖꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯅꯨꯡꯁꯤꯕꯒꯤ ꯍꯤꯔꯝꯁꯤꯗ ꯀꯌꯥ ꯄꯥꯝꯕ ꯑꯣꯏꯔꯝꯗꯦ꯫ ꯃꯆꯤꯜꯅ ꯊꯣꯛꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯂꯧꯊꯣꯛ ꯂꯧꯒꯣꯏ ꯂꯩꯕ ꯊꯃꯣꯏꯗꯨ ꯃꯥꯅ ꯌꯥꯅꯤꯡꯕ ꯑꯣꯏꯔꯝꯗꯦ꯫ ꯇꯤꯟꯅꯕꯒꯤ ꯃꯥ ꯌꯦꯡꯕ ꯑꯣꯏꯅ ꯀꯔꯤꯃꯇ ꯍꯥꯏꯗ꯭ꯔꯕꯁꯨ ꯊꯥꯖꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯃꯣꯏꯒꯤ ꯃꯐꯝꯗ ꯊꯥꯖꯅ ꯇꯧꯕꯤꯔꯤꯕꯗꯨ ꯈꯟꯖꯤꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ, ꯃꯥꯒꯤ ꯃꯊꯧ ꯅꯠꯇꯕꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯁꯤꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯄꯥꯔꯤ ꯑꯃꯗꯤ ꯊꯣꯏꯕꯅ ꯂꯩꯔꯤꯕ ꯁꯤꯡꯖꯨ ꯄꯠꯐꯝꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯄꯥꯔꯤꯗꯤ ꯈꯨꯟꯁꯤꯗ ꯂꯥꯛꯄ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯃꯥꯅ ꯆꯅꯨꯕꯨ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯏꯍꯨꯜ ꯐꯥꯎꯈꯤꯔꯝꯃꯤ꯫ ꯆꯅꯨꯅ ꯃꯥꯒꯤ ꯃꯥꯡꯗ ꯐꯝꯊꯔꯛꯄꯗꯨ ꯐꯥꯎ ꯃꯤꯠꯆꯣꯏꯗ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕ ꯄꯥꯔꯤꯒꯤ ꯃꯇꯧꯗ ꯈꯨꯖꯤꯟꯅ ꯁꯤꯛꯂꯝꯃꯤ꯫ ꯄꯥꯔꯤꯅ ꯑꯁ
Chanudi tingak may ngaknaduna nupasingduda yenglai. Pari huranba makokta napi pakpagom mamay ko'y laylay-duna khanglami. Patpam-pambiduna. Ibongo, kari-kari piyo haiba nunoy bo. Thoiba na sat khumi. Ine, aray ba kay pisinbiro? Patpam-pambidasu, paknam singsu, atay magi talay ba karado, yamlap na tamsilami. Thasana. Tapariya, yorok pa kiyang kwirage. Sauba yade ko. Ay ki itasya, haurak pa. Malo shin mangay bada amuk thengdokre. Sauba yade ko. Pari Chanuda michi na haipet yengladuna. Saudida. Kaygi saudoino. Aikoy si yorok pa da ngayri. Tungda mangda gumbani. Thoibadi wangang lakta. Pari da mamit anido. Sangtrik na yenglai. Ngay haki mamangdo ni. Thoiba na paribu mayumda hawalai. Pari na. Ito, aibu talliwani. Nang ginipiyo na bada, aibu karigi yaw harin. Nang adom chalo soba. Aikoy kulda na ti. Migi kuloy bani na ipang yawarga chaningi. Nang aigi sigumba macha-macha si pawba mateng tongning drabo. Adogi wana tini. Aibu ngay haglay raga. Migi san lobuk-tagi hoygat pachat kadaba. Ingkoli sing chay kadaba. Sing khay kadaba. Ising sok pachat toba. Imana kay telchay kraga yung sanghaw doba. Mayama malayrini. Thoiba. Parigi ngaksamda yaliba phadido satmunduna. Yare, yamna ne, thabak phabaga saran. Horen halaglaga punna tausi. Tanja charadi nangi sumamanabi nama hangbi ama yawraklabadi laibak phadana. Pungba semba su tamang amponte sachi. Thoibagi chakri na ngamduna cycle-da thasagi khultamna lai. Singzu patpham yawrabada khara kushilakpagani. Parina. Chatlasiba, nangi nupido. Lai haina pau chenkibadi phana kuiri. Thoklakpa kauba naidrisa. Hauji phawba kaidawri janoba. Itaw, ngai ngamdaba tawnoba. Soitana thoklakani. Thoibana parigi charangnaba koknaba amuk laknarai. Natraga itawgisi mamanabi ama yawrakani haibaduda ngai ngamdaba mankreda. Pakano. Soitana thoklakani. Yare, nangi wachoido. Ai mamanabiga amata pamjadi. Hauji phawba kari tawtana lairibano khangde. Satpa thoklakpa yadadawna. Nupi haisidi singaktani. Sumaina nang jang thungba makai ngaidoi sarukne. Ai nupi ka amatta koijararoi. Nangi matamdo laklabadi wahaido ikairakani. Thajado make semlamkhini. Moibu nungsijaba nupa unaramdaise. Nupi ayamba asumna tawgali. Ngaibabu kaladi soidana uni thoklakani. Ngaihaktaga ngaikhiseba. Aigi matamdo boiragladi sumaina kaisumta ngaina haloi. Kuina lakane haiduna hana su pau chen khradubu. Ngaiha ngaiba natri. Namit yung baday thuklakpaduna. Haujik numitse mayumda changkidoreba. Thoibadi monda amani. Pari na nganglibado ma thausaba natte. Pari sumagi thokpani machilda porok pangsonda soli. Thoibana singzu patphamduda pungba semduna lakliba pakhang leisabi singdu yengi. Monda amada. Pari na akoibado ngaihak laitana yengba lepte. Madi Thaja haibasi ming khakta oina tabani. Masak matau karam tawi amata khangba natte. Thoibadi parigi mataududa yengduna thik nokthorei. Pari su gyan laktuna mamaido Chanuda yenglambadagi sat onthoki. Thoibana. Mayam singju jasi. Chanudi parigi mataudo khanglabasu khangsinnarude. Makhutna singsugi patrada mit yengna Chanuda. Thoiba parigi nakong mayada changshinduna tapna chirol taurei. Aina haidra. Nangasidi thamoida nungsiyaning chonghani haidana. Aina haujik tingauramani ne. Pari huran bana makokta napi pakpagom thoibada wa ngangano haigom ingi taurami. Makhoi anigi matauda Thajana. Karino ta thoiba ta pari. Nakhoi anina ai khangandana lona taunariba chironduba. Thoiba pari tagi handораktuna. Kaisu hainadida. Parina makhoi da loiba nganuga yengado chawre. Adugi noida chanaba amani pishir haibani. Adu ngaiko. Nanga lakminariba namanabise. Aikhoigidi khangnare pariga somdang sakhang maikhang nahanje. Thoibagi inge khanglabi Thaja pariga Chanuga sakhang maikhang nahanba pamlamdi. Maramdi mana paribu uba maktada apama pokhrabani. Adubu khangna handabadi phajadabana. Ta pariya aigi imanabise khare ikaiganbani. Ta parigi hana haikro. Aduga magi sodum haijaraklani. Pari nokmi tauna. Aigi mingbudi
ꯃꯈꯣꯏꯅ ꯀꯧꯕꯗ ꯈꯪꯂꯝꯂꯅꯤ ꯑꯗꯣ ꯏꯁꯥꯅꯁꯨ ꯑꯃꯨꯛ ꯍꯥꯏꯖꯒꯦ ꯑꯩꯒꯤ ꯃꯤꯡ ꯄꯥꯔꯤ ꯀꯧꯖꯩ ꯑꯩꯁꯨ ꯏꯇꯥꯎ ꯊꯣꯏꯕꯅ ꯂꯩꯔꯤꯕ ꯈꯨꯜꯗꯨꯗꯩꯅꯤ ꯆꯅꯨꯁꯨ ꯃꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕꯅꯤꯅ ꯈꯨꯝꯗꯕ ꯐꯖꯗ꯭ꯔꯕꯗ ꯃꯈꯨꯠꯅ ꯁꯤꯡꯖꯨ ꯀꯣꯠꯅꯕ ꯁꯦꯝꯂꯝꯕ ꯂꯥ ꯃꯆꯦꯠꯇꯨ ꯊꯝꯂꯒ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯇꯨꯅ ꯑꯩꯒꯤ ꯃꯤꯡꯅ ꯆꯅꯨ ꯀꯧꯏ ꯑꯩꯗꯤ ꯈꯨꯜꯁꯤꯗꯩꯅꯤ ꯑꯗꯨꯝ ꯈꯪꯅꯕ ꯂꯣꯏꯅꯕ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯌꯥꯏꯌꯦ ꯃꯔꯤꯗꯣ ꯁꯤꯡꯖꯨ ꯄꯥꯛꯅꯝ ꯑꯆꯥꯄꯣꯠꯁꯤꯡꯗꯣ ꯆꯥꯕ ꯂꯣꯏꯔꯕꯗ ꯄꯣꯠꯐꯝꯗꯒꯤ ꯊꯣꯛꯂꯛꯂꯤ ꯊꯥꯖ ꯑꯃꯗꯤ ꯊꯣꯏꯕ ꯑꯅꯤꯗꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯁꯥꯅꯤꯡꯗꯨꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯠꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯄꯥꯔꯤꯒ ꯆꯅꯨꯒ ꯈꯛꯇ ꯉꯥꯏꯍꯧꯔꯤ ꯄꯥꯔꯤꯅ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥꯅꯣ ꯏꯆꯦ ꯑꯃ ꯏꯕꯨꯡ ꯑꯃꯒ ꯍꯧꯖꯤꯛꯅ ꯀꯔꯤ ꯀꯔꯤ ꯇꯧꯕꯤꯔꯤꯒꯦ ꯌꯨꯝꯗ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯕ ꯍꯤꯡꯒꯣꯜ ꯀꯣꯏꯕ ꯁꯥ ꯌꯦꯟ ꯈꯔ ꯂꯣꯏꯗꯨꯅ ꯏꯁꯥꯒꯤ ꯁꯦꯜ ꯊꯣꯛꯆꯅꯕ ꯈꯔ ꯍꯣꯠꯅꯖꯔꯤꯌꯦ ꯅꯪꯒꯤ ꯈꯪꯅ ꯆꯥꯅꯕꯗꯤ ꯂꯩꯕ꯭ꯔꯣ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯇꯧꯗꯦ ꯄꯥꯔꯤ ꯃꯥꯗꯤ ꯃꯃꯥꯡꯗ ꯅꯨꯄꯤꯁꯨ ꯊꯣꯏꯅ ꯂꯛꯅꯗꯨꯅ ꯆꯒꯠ ꯇꯧꯕ ꯃꯤꯁꯨ ꯅꯠꯇꯦ ꯆꯅꯨꯁꯨ ꯋꯥꯍꯪꯗꯨꯗ ꯀꯔꯤ ꯈꯨꯝꯅꯤꯡꯉꯥꯏ ꯈꯟꯖꯥꯅꯤ ꯄꯥꯔꯤꯁꯨ ꯀꯔꯤ ꯑꯃꯨꯛ ꯈꯜꯂꯛꯂꯕꯅꯣ ꯂꯥꯟꯅ ꯈꯟꯅꯨꯀꯣ ꯁꯨꯝ ꯇꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯅꯕ ꯏꯆꯝ ꯆꯝꯅ ꯍꯪꯕꯅꯤ ꯈꯟꯗꯦꯗ ꯈꯪꯅꯕꯒꯤꯗꯤ ꯂꯩꯇꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯝꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯂꯩꯇꯕ꯭ꯔꯥ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯒ ꯋꯥꯈꯜ ꯆꯥꯟꯅꯕ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯤ ꯑꯗꯨꯅ ꯂꯩꯇ꯭ꯔꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯣꯏꯕꯒ ꯊꯥꯖꯒ ꯃꯔꯩ ꯌꯦꯠꯅꯔꯤ ꯊꯥꯖꯅ ꯃꯤꯅ ꯑꯩꯉꯣꯟꯗ ꯀꯜꯂꯛꯇꯨꯅ ꯃꯤꯁꯧ ꯆꯪꯗꯨꯅ ꯏꯕꯥꯅꯤꯒꯤ ꯃꯔꯤꯗ ꯃꯔꯥꯏ ꯆꯥꯏꯊꯅꯕ ꯀꯥꯏꯅꯅꯕ ꯁꯤꯜꯂꯒ ꯅꯪꯅ ꯅꯇꯤꯡ ꯐꯨꯗꯣꯛꯇꯨꯅ ꯁꯥꯎꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯊꯣꯏꯕ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ ꯊꯥꯖ ꯅꯨꯡꯁꯤꯠ ꯁꯤꯠꯇꯅ ꯎꯅꯥ ꯂꯦꯡꯕ ꯍꯧꯅꯗꯦ ꯅꯪꯅ ꯁꯨꯛꯇꯧ ꯇꯧꯗꯕ ꯊꯕꯛꯇ ꯃꯆꯤꯜ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯄꯉꯥꯡꯗ ꯉꯥꯡꯅꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯇꯥꯊꯣꯏꯕꯒꯤꯁꯦ ꯑꯩꯕꯨꯗꯤ ꯃꯤꯒꯤ ꯃꯤꯋꯥꯅ ꯍꯦꯟꯅ ꯊꯥꯖꯔꯦ ꯍꯥꯏꯕꯅꯤꯅꯦ ꯅꯨꯡꯁꯤꯅꯕꯗ ꯊꯥꯖꯕ ꯌꯥꯎꯗ꯭ꯔꯗꯤ ꯀꯥꯏꯅꯕꯅ ꯍꯦꯟꯅ ꯐꯔꯦ ꯊꯥꯖꯅ ꯑꯣꯏꯅ ꯁꯥꯎꯔꯛꯄꯗꯨꯗ ꯊꯣꯏꯕ ꯐꯅ ꯁꯥꯎꯅꯤꯡꯕ ꯂꯩꯔꯒꯁꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯇꯞꯊꯗꯨꯅ ꯑꯁꯥꯎꯕꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯅꯨꯄꯤꯁꯤꯕꯨ ꯊꯦꯝꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ ꯊꯥꯖ ꯁꯦ ꯅꯪ ꯑꯃꯨꯛꯇ ꯁꯥꯎꯈꯤꯅꯨ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯗꯦꯅ ꯍꯥꯏꯕ ꯅꯠꯇꯦ ꯅꯨꯡꯁꯤꯕꯅꯤꯅ ꯅꯪꯅ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯈ꯭ꯔꯗꯤ ꯈꯟꯕꯗ ꯄꯥꯈꯠꯇꯨꯅ ꯇꯧꯕꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯊꯥꯖꯕꯩ ꯅꯠꯇ꯭ꯔꯣ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯌꯥꯗꯅ ꯉꯁꯤꯁꯤꯗ ꯅꯪꯒꯤ ꯅꯅꯥꯛꯇ ꯐꯝꯂꯤꯁꯦ ꯄꯣꯝꯊꯣꯛ ꯄꯩꯊꯣꯛꯀꯅꯣ ꯐꯖꯕꯗ ꯃꯌꯦꯡ ꯇꯥꯒꯦ ꯇꯧꯏ ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯔꯤ ꯁꯅꯥ ꯁꯥꯁꯤꯒꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯨ ꯁꯦꯟꯖꯥꯎ ꯄꯥꯏꯕꯒꯤ ꯍꯧꯅꯕ ꯊꯣꯏꯕ ꯊꯥꯖꯅ ꯑꯄꯥꯝꯕ ꯄꯨꯝꯕ ꯄꯤꯔꯝꯃꯤ ꯑꯁꯤꯃꯛꯅ ꯊꯥꯖꯅꯁꯨ ꯊꯣꯏꯕꯒ ꯁꯠꯀꯥꯏꯅ ꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕꯅꯤ ꯊꯥꯖꯁꯨ ꯊꯣꯏꯕꯅ ꯁꯅꯥꯒꯤ ꯋꯥ ꯄꯜꯂꯛꯄꯗꯨꯗ ꯁꯥꯎꯕꯒ ꯁꯨꯑꯩ ꯃꯥꯡꯈꯤ ꯑꯗꯨꯃꯥꯏꯅ ꯇꯞꯅ ꯏꯪꯅ ꯉꯁꯥꯏꯅ ꯍꯥꯏꯕꯤꯔꯗꯤ ꯑꯩꯕꯨ ꯑꯉꯥꯎꯕꯤꯗꯧꯅ ꯁꯥꯎꯈꯤꯗ꯭ꯔꯣ ꯃꯇꯨꯡꯗꯤ ꯃꯤꯅ ꯑꯣꯏꯗ ꯄꯥꯗ ꯍꯥꯏꯖꯤꯜꯂꯛꯄꯗ ꯂꯧꯔꯒ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯔꯒ ꯊꯥꯖꯗꯕꯗꯣ ꯇꯧꯕꯤꯅꯨꯀꯣ ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯇꯥꯊꯣꯏꯕ ꯈꯛꯇꯅꯤ ꯅꯪꯒꯤ ꯁꯛꯇꯝ ꯅꯠꯇꯅ ꯌꯦꯡꯕ ꯍꯩꯇ꯭ꯔꯕ ꯃꯤꯠ ꯅꯪꯒꯤ ꯃꯤꯡꯂꯦꯟ ꯅꯠꯇꯅ ꯅꯤꯡꯁꯤꯡꯕ ꯍꯩꯇ꯭ꯔꯕ ꯋꯥꯈꯜ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯕ ꯊꯃꯣꯏ ꯇꯥꯊꯣꯏꯕꯒꯤ ꯅꯨꯡꯁꯤꯕ ꯅꯋꯨꯡꯅ ꯇꯧꯅ ꯁꯨꯝꯗꯨꯅ ꯊꯝꯈ꯭ꯔꯕꯁꯤꯗ ꯀꯔꯝꯕ ꯈꯣꯏꯃꯨꯗ ꯑꯃꯨꯛ ꯃꯤꯠ ꯄꯥꯜꯂꯨꯗꯣꯏꯅꯣ ꯂꯥꯟꯕꯒꯤꯗꯤ ꯊꯥꯖꯅ ꯂꯥꯜꯂꯤꯕꯅꯤ ꯊꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯂꯤꯕꯅꯤ ꯑꯗꯨꯕु ꯅꯝꯗꯨꯅ ꯀꯦꯁꯤꯟꯅꯗꯨꯅ ꯃꯔꯥꯜꯗꯨ ꯅꯝꯁꯤꯟꯈ꯭ꯔꯤ ꯊꯣꯏꯕꯁꯨ ꯊꯥꯖꯒꯤ ꯑꯁꯦꯡꯕ ꯈꯔ ꯈꯪꯖꯔꯁꯨ ꯊꯥꯖꯒ ꯀꯥꯏꯅꯕ ꯉꯝꯂꯝꯗꯦ ꯃꯇꯝ ꯆꯨꯞꯄꯗ ꯃꯤꯅ ꯊꯥꯖꯒꯤ ꯃꯇꯥꯡꯗ ꯄꯟꯗꯨꯅ ꯉꯥꯡꯂꯛꯄꯗ ꯅꯨꯄꯤꯁꯤꯒꯤꯗꯃꯛ ꯃꯥꯅ ꯂꯦꯞꯄꯤꯔꯝꯃꯤ ꯊꯣꯏꯕ ꯊꯥꯖꯒꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ ꯑꯩꯁꯦ ꯁꯥꯎꯒꯦ ꯅꯪꯉꯣꯟꯗ ꯏꯁꯧ ꯂꯥꯡꯒꯦ ꯈꯟꯅ ꯂꯥꯛꯄꯅꯤ ꯁꯩꯒꯦ ꯀꯥꯏꯅ ꯈꯜꯂꯒ ꯑꯗꯣ ꯅꯪꯒꯤ ꯅꯁꯛꯁꯦ ꯎꯔꯒ ꯅꯪꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯔꯒ ꯅꯪꯅ ꯅꯨꯡꯁꯤꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯋꯥꯒ ꯉꯥꯡꯕꯁꯤ ꯎꯔꯗꯤ ꯏꯁꯥꯁꯦ ꯃꯣꯟꯊꯈꯤ ꯅꯨꯡꯁꯤ ꯃꯌꯥꯏꯁꯦ ꯌꯥꯝꯅ ꯀꯟꯃꯜꯂꯤ ꯏꯅꯥꯛꯇ ꯂꯩꯔꯤꯉꯩꯅ ꯑꯃ ꯇꯨꯡ ꯑꯣꯟꯊꯣꯛꯈ꯭ꯔꯒꯅ ꯑꯃ ꯅꯨꯄꯥꯒꯤ ꯄꯨꯛꯆꯦꯜꯁꯦ ꯑꯩꯗꯤ ꯀꯤꯖꯩ ꯌꯥꯝ ꯊꯥꯖꯗ꯭ꯔꯒꯅ ꯉꯁꯤꯃꯛ ꯏꯇꯨꯡ ꯏꯟꯕꯤꯔꯣ ꯅꯌꯨꯝ ꯑꯁꯦꯡꯕꯗ ꯄꯨꯔꯒꯦ ꯌꯥꯗ꯭ꯔꯤ ꯃꯇꯝ ꯋꯥꯠꯂꯤ ꯃꯇꯥꯡ ꯆꯥꯗꯅ ꯄꯥꯈꯪ ꯊꯧꯅꯥ ꯐꯨꯗꯣꯔꯛꯈꯤꯅꯨ ꯑꯩꯁꯨ ꯆꯪꯅꯕ ꯇꯧꯔꯒꯦ ꯆꯅꯨꯁꯦ ꯑꯩ ꯉꯥꯏꯕꯗ ꯋꯥꯖꯔꯝꯂꯅꯤ ꯍꯣꯏ ꯉꯁꯤꯒꯤꯕꯨꯗꯤ ꯆꯪꯈ꯭ꯔꯣ ꯑꯗꯣ ꯃꯊꯪ ꯎꯅꯕꯗ ꯏꯇꯥꯎ ꯄꯥꯔꯤꯒꯤ ꯑꯔꯨꯕ ꯋꯥ ꯑꯃ ꯑꯩ ꯅꯪꯒ ꯇꯥꯟꯅꯗꯧꯕ ꯂꯩ ꯊꯥꯖ ꯊꯣꯏꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯈꯪꯉꯤ ꯑꯗꯨꯕꯨ ꯈꯪꯁꯤꯟꯅꯗ ꯍꯣꯏ ꯀꯣꯟꯅ ꯈꯟꯅꯁꯤ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯤꯒꯤ ꯋꯥꯗ ꯄꯪꯌꯥꯎ ꯌꯥꯎꯁꯤꯟꯕꯁꯦ ꯄꯥꯝꯖꯗꯦꯀꯣ ꯃꯥꯗꯤ ꯃꯤꯇꯣꯞꯅꯤ ꯈꯟꯒꯅꯨ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯄꯤꯛꯂꯤꯉꯩꯗꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯃꯨꯟꯅ ꯆꯥꯃꯤꯟꯅꯔꯛꯄ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯔꯨꯞꯅꯤ ꯊꯥꯖꯗꯤ
ꯊꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗꯤ ꯎꯠꯂꯨꯕ ꯌꯥꯗꯕꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯈꯥꯡꯂꯤ ꯁꯣꯝꯗꯅ ꯋꯥꯡꯂꯦꯟ ꯃꯥꯡꯒꯣꯜ ꯁꯨꯃꯥꯡꯗꯨꯗ ꯃꯆꯟꯕꯨ ꯍꯜꯂꯛꯄ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯉꯥꯏꯔꯤ ꯋꯥꯡꯂꯦꯟ ꯑꯃꯗꯤ ꯆꯅꯨꯒꯤ ꯃꯃꯥ ꯂꯩꯔꯥꯡꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯅꯆꯜꯗꯣ ꯀꯩꯁꯨ ꯂꯥꯞꯅ ꯆꯠꯂꯝꯃꯣꯏꯅꯦ ꯍꯟꯖꯔꯛꯂꯅꯤ ꯊꯕꯛ ꯆꯠꯊꯣꯛꯂꯨꯕꯒꯤ ꯋꯥꯗ꯭ꯔꯣ ꯏꯔꯨ ꯃꯥꯏꯊꯖꯗꯅ ꯅꯁꯥꯗꯣ ꯍꯨꯃꯥꯡ ꯑꯃꯨꯛꯇ ꯂꯧꯊꯣꯛꯂꯨꯁꯨ ꯍꯥꯏꯕꯅꯤ ꯑꯩꯅ ꯌꯨꯝꯁꯤ ꯁꯦꯟꯅꯔꯝꯃꯨ ꯆꯠꯊꯣꯛꯀꯅꯣꯅ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯃꯤꯅꯤ ꯁꯤꯗ ꯐꯥꯎꯕ ꯃꯥꯅ ꯑꯅꯝ ꯀꯟꯗꯅ ꯆꯠꯂꯝꯃꯤꯁꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯊꯧꯑꯣꯏꯗ꯭ꯔꯤꯕꯅꯤ ꯉꯁꯤꯗꯤ ꯍꯟꯇ ꯍꯜꯂꯛꯈꯤꯁꯅꯨꯃ ꯂꯩꯔꯥꯡꯁꯨ ꯃꯥꯡꯒꯣꯜꯗ ꯀꯨꯝꯊꯔꯛꯇꯨꯅ ꯅꯪꯅ ꯀꯔꯤꯅꯣꯃ ꯇꯧꯕꯗ ꯅꯁꯥꯗꯣ ꯐꯤꯡꯒꯠꯈꯤꯕꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯅꯆꯜꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯁꯔꯦꯞ ꯀꯥꯡꯗꯣꯡ ꯐꯥꯗ꯭ꯔꯤꯕ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯣꯏꯅ ꯎꯖꯕꯒꯤ ꯋꯥꯅꯤ ꯃꯤꯒꯤ ꯃꯤꯠꯇꯗꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯌꯨꯝꯕꯥꯜ ꯃꯇꯝ ꯌꯧꯔꯛꯂꯕ ꯃꯇꯝꯅꯤ ꯃꯥꯒꯤ ꯃꯇꯝꯅꯤ ꯅꯪ ꯑꯩꯅ ꯄꯥꯝꯗꯦ ꯌꯥꯎꯍꯟꯅꯤꯡꯗꯦ ꯍꯥꯏꯗꯅ ꯄꯪꯊꯤꯡ ꯊꯤꯡꯖꯤꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯋꯥꯡꯂꯦꯟ ꯀꯣꯏꯆꯠ ꯆꯠꯂꯝꯕꯗꯨ ꯂꯦꯞꯇꯨꯅ ꯆꯪꯁꯤꯜꯂꯒ ꯆꯨꯔꯤ ꯃꯈꯥꯗꯨꯗ ꯒꯤꯠ ꯐꯝꯊꯩ ꯀꯩꯗꯧꯔꯒꯦ ꯅꯁꯥꯗꯣ ꯋꯥꯕꯒꯤ ꯅꯀꯣꯛ ꯉꯥꯎꯔꯕ꯭ꯔꯣ ꯉꯥꯎꯕ ꯅꯠꯇꯦ ꯑꯩꯁꯦ ꯏꯆꯜꯒꯤ ꯋꯥꯔꯤ ꯑꯃ ꯏꯃꯥꯗ ꯍꯧꯗꯣꯛꯀꯦ ꯈꯟꯅ ꯑꯗꯨꯝ ꯀꯥꯎꯔꯦ ꯍꯥꯏꯌꯨꯅꯤ ꯃꯃꯥꯡꯒꯤ ꯂꯧ ꯌꯥꯝ ꯆꯥꯕ ꯇꯥꯇꯣꯝꯄꯣꯛꯇꯣ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯈꯪꯉꯤꯅꯤ ꯃꯥꯕꯨ ꯈꯪꯗꯕ ꯈꯨꯟꯁꯤꯗꯗ ꯅꯠꯇꯦ ꯊꯪꯅꯕ ꯈꯨꯜ ꯐꯥꯎꯕꯅ ꯈꯪꯗꯕ ꯀꯅꯥꯕꯨ ꯂꯩꯒꯦ ꯑꯗꯨꯅ ꯏꯆꯜꯒꯤ ꯋꯥ ꯑꯃ ꯍꯧꯗꯣꯔꯛꯏ ꯂꯩꯔꯥꯡꯁꯨ ꯃꯆꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯃꯆꯥꯒꯤ ꯅꯥꯛꯇ ꯐꯝꯊꯔꯛꯏ ꯃꯥꯅꯗꯤ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯃꯔꯝꯗ ꯀꯔꯤ ꯍꯥꯏꯔꯤꯕ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯅꯠꯇꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯃ ꯂꯩꯕꯗꯣ ꯈꯪꯉꯤꯗꯅ ꯁꯍꯔꯗ ꯃꯍꯩ ꯇꯝꯂꯨꯕ ꯈꯨꯜꯁꯤꯗ ꯑꯍꯥꯟꯕꯅꯤ ꯇꯣꯝꯄꯣꯛꯀꯤ ꯃꯆꯥꯅ ꯃꯄꯨꯡ ꯐꯥꯅ ꯃꯍꯩꯒꯤ ꯃꯉꯥꯜ ꯇꯥꯟꯁꯤꯜꯂꯨꯕ ꯑꯇꯩꯗꯤ ꯈꯨꯡꯒꯪꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤꯗ ꯉꯥ ꯐꯥꯕ ꯂꯧꯒꯤ ꯊꯕꯛ ꯇꯧꯕꯅ ꯇꯧꯕ ꯏꯟ ꯆꯤꯡꯗꯨꯅ ꯂꯩꯕꯅ ꯂꯩꯕ ꯈꯣꯏ ꯆꯣꯞꯂꯒ ꯅꯣꯡꯃꯒꯤ ꯃꯇꯝ ꯂꯦꯟꯕ ꯃꯥꯒꯤ ꯉꯝꯅꯕꯅꯤ ꯈꯨꯡꯒꯪꯁꯤꯗ ꯃꯍꯩꯒꯤ ꯃꯉꯥꯜ ꯐꯪꯕ ꯃꯤꯗꯤ ꯌꯥꯝꯅ ꯌꯥꯎꯔꯝꯗꯦ ꯂꯩꯔꯥꯡ ꯍꯔꯥꯎꯅ ꯀꯔꯤꯅꯣ ꯅꯪꯅ ꯏꯃꯥꯗ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯑꯋꯣꯏꯕꯔ ꯍꯥꯏꯕꯅꯤ ꯑꯩꯅꯕꯨ ꯏꯃꯥꯗ ꯁꯤꯗ ꯐꯥꯒꯤ ꯇꯧꯔꯒ ꯀꯔꯤ ꯇꯧꯖꯗꯣꯏꯅꯣ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏ ꯕꯦꯝꯃꯁꯦ ꯁꯣꯏꯗꯅ ꯊꯥꯖꯈ꯭ꯔꯁꯤ ꯏꯆꯜꯅ ꯌꯨꯝꯗꯨꯒꯤ ꯃꯧ ꯑꯣꯏꯕ ꯐꯪꯕꯗꯤ ꯆꯪꯅ ꯁꯔꯒ ꯀꯥꯕꯒꯨꯝꯕꯅꯤ ꯃꯁꯛ ꯃꯇꯧ ꯁꯕꯥꯟꯁꯨ ꯑꯗꯨꯝ ꯐꯖꯩ ꯃꯥꯅꯁꯨ ꯍꯥꯟꯅꯗꯒꯤ ꯑꯩꯈꯣꯏ ꯏꯆꯜꯁꯦ ꯄꯥꯝꯗꯅ ꯂꯩꯖꯔꯕ ꯖꯥꯠꯅꯤ ꯂꯩꯔꯥꯡꯅ ꯑꯗꯨꯅꯕꯨ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯂꯥꯏꯅ ꯏꯃꯥ ꯏꯆꯥꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯗꯨꯅ ꯆꯥꯟꯕꯤꯔꯕꯅꯤ ꯃꯃꯥ ꯃꯆꯥꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯆꯅꯨꯁꯨ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯃꯕꯨꯡ ꯂꯩꯔꯝꯕꯗ ꯃꯁꯥꯗꯨ ꯈꯔꯗꯤ ꯄꯥꯈꯠꯂꯤ ꯋꯥꯡꯂꯦꯟ ꯍꯧꯒꯠꯂꯛꯇꯨꯅ ꯀꯗꯥꯏ ꯆꯠꯂꯨꯔꯤꯅꯣ ꯇꯥꯆꯣ ꯊꯥꯖꯒꯤ ꯂꯪ ꯂꯧꯃꯤꯟꯅꯔꯨꯕꯅꯦ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯂꯦꯞꯍꯧꯔꯤꯕ ꯇꯧꯍꯧꯔꯤꯕꯗꯨꯅ ꯀꯩꯅꯣ ꯆꯅꯨ ꯈꯨꯝꯗꯦ ꯂꯩꯔꯥꯡꯅ ꯌꯥꯔꯦ ꯏꯆꯥꯇꯣꯝꯕꯤ ꯁꯟꯙ꯭ꯌꯥ ꯆꯪꯂꯛꯂꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯣ ꯈꯔ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯨꯁꯣ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯆꯅꯨ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈꯤꯔꯝꯃꯤ ꯋꯥꯡꯂꯦꯟꯗ ꯃꯃꯥꯅ ꯏꯪꯒꯤꯠ ꯇꯧꯕꯅ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ ꯄꯥꯔꯤꯒ ꯊꯣꯏꯕꯒꯁꯨ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯋꯥꯔꯤ ꯑꯣꯏꯅ ꯇꯧꯏ ꯊꯣꯏꯕꯅ ꯐꯖꯕꯗꯤ ꯑꯩꯒꯤꯗꯨꯅ ꯌꯥꯝ ꯍꯦꯟꯕꯅꯤ ꯅꯪꯒꯤꯗꯨꯅ ꯀꯨꯆꯨ ꯉꯧꯕꯒꯤ ꯌꯦꯡꯕ ꯌꯥꯔꯤꯕ ꯑꯗꯨꯅꯤ ꯑꯩꯒꯤꯗꯨꯅ ꯔꯥꯁꯤ ꯂꯩꯔꯒ ꯅꯨꯡꯁꯤ ꯃꯩꯗꯥ ꯑꯃ ꯆꯦꯜꯂꯤ ꯅꯨꯡꯐꯥꯎ ꯅꯨꯡꯁꯤꯅꯗ꯭ꯔꯤ ꯃꯥꯏꯅ ꯍꯦꯜꯂꯦꯗꯣ ꯅꯪꯅꯕꯨ ꯑꯩꯉꯣꯟꯗ ꯇꯧꯁꯤꯜꯂꯛꯄꯅꯤ ꯑꯇꯩ ꯈꯪꯗꯦ ꯑꯩ ꯅꯇꯩ ꯅꯅꯥꯎ ꯆꯪꯗꯅ ꯆꯅꯨꯗꯣ ꯑꯩꯒꯤ ꯑꯣꯏꯅꯕ ꯁꯤꯟꯗꯕ ꯌꯥꯔꯣꯏꯀꯣ ꯉꯁꯤꯇ ꯊꯦꯡꯅꯕꯗ ꯉꯥꯏꯔꯤ ꯅꯪꯁꯨ ꯊꯕꯛꯇꯤ ꯌꯥꯡꯁꯤꯜꯂꯤ ꯌꯥꯏ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯌꯥꯔꯦꯅ ꯈꯜꯂꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯉꯁꯤꯗꯤ ꯅꯪ ꯎꯕꯗ ꯁꯣꯏ ꯂꯥꯎꯅꯤꯅ ꯉꯁꯤ ꯈꯛꯇ ꯊꯦꯡꯅꯕꯤ ꯑꯣꯏꯔꯕꯁꯨ ꯊꯃꯣꯏ ꯃꯅꯨꯡꯗ ꯍꯥꯞꯈꯤꯗꯨꯅ ꯄꯥꯔꯤꯗꯤ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯁꯥꯒꯠꯆꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯊꯥꯖ ꯉꯁꯤꯁꯨ ꯊꯪꯅꯕ ꯈꯨꯜꯒꯤ ꯃꯥꯡꯒꯣꯜ ꯆꯥꯎꯒ ꯎꯅꯔꯝꯃꯤ ꯑꯩꯅꯕꯨ ꯅꯪꯅ ꯄꯥꯝꯃꯤ ꯁꯤꯃ ꯂꯩꯕꯤꯌꯨ ꯁꯤꯃ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗ ꯅꯣꯡꯃꯇ ꯌꯥꯗꯕ ꯌꯥꯎꯈ꯭ꯔꯕꯣ ꯅꯈꯨꯠꯇ ꯊꯤꯜꯂꯨ ꯑꯄꯥꯝꯕꯗ ꯈꯜꯂꯨ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯤꯗꯣꯏꯅꯤ ꯃꯥꯡꯒꯣꯜ ꯆꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯃꯤꯌꯥꯏ ꯆꯜꯂꯕ ꯑꯍꯜꯅꯤ ꯌꯥꯝꯗ꯭ꯔꯕꯗ ꯊꯥꯖꯗꯒꯤ ꯆꯍꯤ 10ꯒꯤ ꯃꯌꯥꯗꯤ ꯍꯜꯂꯝꯒꯅꯤ ꯊꯥꯖꯅꯁꯨ ꯃꯥꯡꯒꯣꯜ ꯆꯥꯎꯕ ꯀꯩꯁꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯃꯔꯜ ꯃꯊꯨꯝ ꯂꯧꯊꯣꯛꯄ ꯌꯥꯅꯕ ꯏꯔꯥꯡ ꯂꯥꯡ ꯊꯥꯛꯂꯤꯕꯅꯤ ꯊꯥꯖꯒꯤ ꯃꯕꯨꯛ ꯃꯅꯨꯡꯒꯤ ꯋꯥꯈꯜꯗꯤ ꯃꯥꯡꯒꯣꯜ ꯆꯥꯎꯅ ꯈꯪꯂꯝꯗꯦ ꯉꯁꯤꯁꯨ ꯐꯤ ꯐꯅꯦꯛ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯂꯦꯞꯁꯤꯟ ꯂꯩꯁꯤꯟꯕ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯐꯤꯌꯣꯟꯕꯤꯗꯣ ꯊꯥꯖꯁꯦ ꯇꯣꯏꯅ ꯂꯥꯛꯃꯟꯕꯅ ꯃꯁꯛ ꯈꯪꯂꯕꯅꯤ ꯈꯜꯂꯣ ꯏꯕꯦꯝꯃ ꯉꯁꯤꯇ ꯀꯥꯔꯛꯄꯅꯤ ꯏꯆꯥꯗꯤ ꯀꯨꯆꯨꯁꯨ ꯄꯥꯟꯕꯅꯤꯅ ꯃꯆꯨꯁꯤꯡꯁꯦ ꯍꯦꯟꯅ ꯉꯥꯟꯊꯣꯛꯅ ꯃꯉꯥꯜ ꯅꯥꯏꯅ ꯐꯖꯗꯣꯏꯅꯤ
ꯃꯥꯡꯒꯣꯜ ꯖꯥꯎꯗꯤ ꯁꯠꯈꯤꯕ ꯁꯦꯜ ꯄꯥꯝꯃꯨꯕꯤꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯅꯥꯀꯜꯗ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕꯤ ꯊꯥꯖꯅ ꯆꯠꯂꯕꯗꯨꯗ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯗꯨꯅ ꯄꯪꯍꯠꯇ ꯍꯔꯥꯎꯈ꯭ꯔꯦ꯫ ꯆꯠꯂꯤꯕꯁꯤꯡꯗꯣ ꯐꯜꯂꯞ ꯐꯜꯂꯞ ꯃꯈꯣꯏꯗ ꯌꯦꯡꯅꯔꯛꯄꯁꯨ ꯌꯥꯎꯏ꯫ ꯁꯣꯝꯗꯅ ꯂꯧ ꯌꯥꯝ ꯆꯥꯕ ꯇꯣꯝꯄꯣꯛꯀꯤ ꯌꯨꯝꯗꯅꯤ꯫ ꯇꯣꯝꯄꯣꯛꯅ "ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯃꯁꯛ ꯃꯇꯧꯗ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯄꯤ ꯊꯥꯖꯁꯨ ꯂꯩꯔꯤ꯫ ꯑꯩꯗꯤ ꯃꯥꯅ ꯏꯃꯧ ꯑꯣꯏꯕꯗꯣ ꯌꯥꯝꯅ ꯄꯥꯝꯖꯈ꯭ꯔꯦ꯫ ꯑꯗꯨꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯋꯥꯡꯂꯦꯟꯒꯤ ꯃꯆꯜ ꯅꯨꯄꯤ ꯆꯅꯨꯕꯨ ꯈꯜꯂꯤꯕꯗꯤ?" ꯅꯤꯡꯊꯧ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ "ꯄꯥꯕ, ꯆꯅꯨꯕꯨ ꯀꯅꯥꯅ ꯊꯤ ꯍꯥꯏꯔꯤꯅꯣ? ꯄꯥꯕꯅ ꯌꯦꯡꯕ ꯍꯩꯇꯕꯩꯅꯤ꯫ ꯈꯨꯠꯁꯦꯝꯒꯤ ꯌꯦꯛꯁꯤꯟ ꯇꯩꯁꯤꯟꯕꯅ ꯃꯁꯥꯒꯤ ꯃꯁꯛ ꯃꯥꯡꯂꯕꯤ꯫ ꯍꯌꯦꯡ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯜꯂꯒ ꯀꯩꯅ꯭ꯌꯥ ꯀꯔꯝꯕꯅꯣ ꯍꯪꯅꯗꯧꯕꯤ꯫ ꯑꯁꯦꯡꯕ ꯎꯕꯗ ꯅꯨꯡꯁꯤꯕ ꯐꯥꯎꯏ ꯃꯥꯅ ꯍꯦꯟꯅ ꯐꯠꯇꯕ꯭ꯔꯅꯦ?" "ꯈꯪꯗ꯭ꯔꯦ, ꯏꯄꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ." ꯅꯤꯡꯊꯧ ꯃꯄꯥꯗ ꯌꯦꯡꯗꯨꯅ "ꯄꯥꯕ, ꯅꯆꯥꯅ ꯄꯥꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯆꯕꯒꯤ ꯋꯥꯐꯝꯗꯤ ꯅꯠꯇꯦ꯫ ꯊꯥꯖꯒꯤ ꯄꯨꯛꯆꯦꯜ ꯑꯩ ꯁꯦꯡꯅ ꯈꯪꯏ꯫ ꯍꯌꯦꯡ ꯌꯨꯝꯕꯥꯟꯃꯤꯟꯅꯔꯛꯄꯗ ꯃꯥꯒ ꯑꯩꯒ ꯀꯩꯗꯧꯅꯨꯡꯗ ꯋꯥꯈꯜ ꯆꯥꯟꯅꯔꯣꯏ꯫ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯒꯅꯤ꯫ ꯑꯗꯨꯅꯅꯤ ꯑꯩꯅ ꯆꯅꯨꯕꯨ ꯑꯣꯏꯅ ꯈꯜꯂꯤꯕꯁꯦ." ꯇꯣꯝꯄꯣꯛ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ "ꯏꯄꯥꯅꯁꯨ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯏꯆꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯅꯤꯡꯗꯦ꯫ ꯑꯗꯨꯅ ꯅꯪꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤꯗꯨꯒ ꯆꯥꯎꯅ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯒꯤ ꯊꯧꯔꯝꯗꯣ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯑꯩꯅꯁꯨ ꯋꯥꯡꯂꯦꯟꯗ ꯋꯥꯗꯤ ꯍꯧꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯥꯁꯨ ꯌꯥꯅꯤꯡꯕꯒꯤ ꯃꯑꯣꯡꯗꯤ ꯇꯧꯈ꯭ꯔꯕꯅꯤ꯫ ꯅꯪꯅꯁꯨ ꯈꯔ ꯅꯨꯄꯤꯗꯨꯗ ꯍꯥꯏꯌꯨ꯫ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯈꯪꯗꯣꯛꯄꯅ ꯅꯪꯒꯤ ꯅꯊꯧꯅꯤ." ꯅꯤꯡꯊꯧꯁꯨ ꯍꯣꯏ ꯍꯥꯏꯕ ꯄꯥꯎꯈꯨꯝꯁꯤꯕꯨ ꯄꯤꯗꯨꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯆꯨꯝꯗ꯭ꯔꯤꯡꯅ ꯊꯣꯔꯛꯂꯤ꯫ ꯋꯥꯈꯜꯗꯨꯗꯅ ꯃꯋꯣꯟ ꯆꯤꯟꯕꯥꯜꯗꯅ ꯅꯣꯛꯃꯤ ꯃꯇꯥꯎ ꯆꯤꯡꯈꯩꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯆꯤꯡꯈꯩꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ꯫ ꯅꯤꯡꯊꯧꯅ ꯆꯅꯨꯕꯨ ꯉꯥꯎꯖꯔꯛꯄ ꯅꯨꯡꯁꯤꯔꯛꯄ ꯉꯁꯤ ꯉꯔꯥꯡꯇ ꯅꯠꯇꯦ, ꯐꯅ ꯀꯨꯏꯔꯦ꯫ ꯃꯆꯤꯜ ꯂꯨꯝꯗꯨꯅ ꯑꯁꯨꯝ ꯍꯥꯏꯕ ꯉꯝꯗꯅ ꯂꯩꯕꯅꯤ꯫ ꯆꯤꯡꯈꯩꯁꯨ ꯃꯄꯥꯟꯗ ꯁꯤꯡ ꯈꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯅꯤ ꯆꯅꯨꯒꯤ ꯈꯨꯜꯗ ꯍꯧꯖꯤꯛ ꯑꯝꯇ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ?" ꯆꯤꯡꯈꯩꯅ ꯁꯤꯡ ꯈꯥꯏꯕ ꯂꯦꯞꯇꯨꯅ ꯅꯣꯟꯈꯠꯇꯨꯅ ꯍꯪꯂꯛꯄꯅꯤ꯫ ꯅꯤꯡꯊꯧꯅ "ꯂꯝꯕꯤ ꯋꯥꯔꯤ ꯇꯧꯁꯤ, ꯂꯥꯛꯑꯣ ꯊꯨꯅ꯫ ꯑꯩ ꯐꯤ ꯑꯐꯕ ꯑꯃꯇ ꯍꯣꯡꯗꯣꯔꯛꯈꯤꯒꯦ꯫ ꯀꯨꯏꯔꯅꯨ." "ꯍꯣꯏ." ꯆꯤꯡꯈꯩ ꯄ꯭ꯔꯞ ꯆꯪꯈꯤꯗꯨꯅ ꯑꯁꯨꯕ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯇꯨꯅ ꯊꯣꯔꯛꯏ꯫ "ꯍꯧꯖꯤꯛꯄꯨ ꯈꯨꯗꯛꯇ ꯆꯠꯁꯦꯅ ꯍꯥꯏꯔꯤꯁꯤꯕꯨ ꯀꯩ ꯑꯔꯨꯕ ꯂꯩꯔꯤꯒꯦ? ꯄꯥꯕꯅ ꯆꯅꯨꯒꯤ ꯋꯥꯗꯣ ꯃꯕꯨꯡꯗ ꯍꯧꯗꯣꯛꯂ ꯃꯥꯜꯂꯦ꯫ ꯌꯥꯅꯤꯡꯕꯁꯨ ꯃꯥꯜꯂꯦ ꯍꯥꯏꯌꯦ꯫ ꯑꯗꯨꯗ ꯅꯨꯄꯤꯗꯨꯒꯤ ꯄꯨꯛꯆꯦꯜ ꯈꯪꯗꯣꯛꯄ, ꯅꯨꯄꯤꯗꯨ ꯌꯥꯅꯕ ꯊꯦꯝꯕꯅ ꯑꯩꯒꯤ ꯏꯊꯧ ꯑꯣꯏꯌꯣꯅ ꯄꯥꯕꯅ ꯍꯥꯏꯔꯛꯄ꯫ ꯊꯥꯏꯅ ꯆꯅꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯣ ꯑꯩ ꯇꯥꯆꯧꯅ ꯅꯨꯡꯁꯤꯕ ꯊꯝꯕ ꯌꯥꯗ꯭ꯔꯤ, ꯃꯇꯥꯡ ꯆꯥꯗ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯥꯔꯝꯃꯅꯤ." ꯆꯤꯡꯈꯩ ꯉꯁꯤ ꯅꯤꯡꯊꯧꯒꯤ ꯃꯑꯣꯡꯁꯤ ꯇꯁꯦꯡꯅ ꯄꯦꯟꯖꯕ ꯐꯥꯎꯏ꯫ ꯅꯤꯡꯊꯧꯅ ꯆꯅꯨꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯟꯖꯕ ꯅꯨꯡꯁꯤꯖꯕ ꯍꯥꯏꯕꯁꯨ ꯂꯨꯅ ꯄꯨꯟꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯅꯤꯡꯊꯧ ꯃꯨꯟꯅ ꯈꯪꯏ꯫ ꯆꯤꯡꯈꯩꯅ "ꯅꯪꯅ ꯃꯥꯕꯨ ꯈꯟꯖꯕ ꯅꯨꯡꯁꯤꯖꯕꯗꯣ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯎꯕꯤꯗꯨꯅ ꯅꯪꯒꯤꯗꯃꯛ ꯇꯥꯟꯖꯥꯁꯦ ꯄꯤꯔꯛꯄꯅꯤ꯫ ꯂꯦꯝꯅ ꯃꯥꯡꯍꯜꯂꯣꯏꯁꯤ꯫ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯆꯅꯨꯒ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯑꯩꯒ ꯊꯥꯖꯒꯁꯨ ꯄꯨꯡꯕꯥ ꯁꯦꯝꯗꯕ ꯌꯥꯔꯣꯏꯀꯣ? ꯏꯇꯥꯎ, ꯑꯩ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯅꯤꯡꯖꯕ ꯊꯨꯒꯥꯏꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ꯫ ꯑꯩꯅ ꯊꯥꯖꯒꯤ ꯃꯔꯝꯗ ꯁꯨꯝ ꯇꯥꯕꯗ ꯃꯥꯗꯣ ꯅꯨꯄꯥ 4-5 ꯀꯣꯏ, ꯅꯨꯄꯥꯁꯤꯡꯗꯨꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯑꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏ꯫ ꯑꯗꯨꯅ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯈꯜꯂꯨ, ꯑꯩꯅ ꯌꯥꯅꯕ ꯁꯤꯟꯒꯦ." ꯆꯤꯡꯈꯩ ꯅꯤꯡꯊꯧꯒꯤ ꯋꯥꯍꯩꯗꯣ ꯊꯃꯣꯏꯗ ꯗꯍꯛ ꯄꯥꯟꯈꯤ꯫ ꯀꯨꯏꯔꯕꯅꯤ ꯃꯥꯅ ꯊꯥꯖꯕꯨ ꯈꯟꯖꯔꯛꯄ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯊꯃꯣꯏ ꯄꯥꯜꯂꯝꯃꯣꯏꯗ꯭ꯔ ꯅꯤꯡꯂꯨꯏ꯫ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯂꯩꯔꯝꯃꯣꯏꯗ꯭ꯔꯥ? ꯅꯨꯄꯥ ꯈꯨꯗꯤꯡ ꯅꯨꯡꯁꯤ ꯂꯥꯡꯊꯥꯛꯄꯤ ꯏꯔꯥꯡ ꯄꯨꯕꯤꯅꯤ ꯈꯜꯂꯨꯕ, ꯑꯍꯦꯟꯕꯗ ꯄꯥꯝꯃꯤ, ꯀꯔꯥꯝ ꯆꯥꯎꯏ, ꯃꯤꯅ ꯊꯤꯅ ꯆꯩꯅꯔꯤꯕ꯫ ꯊꯥꯖꯅ "ꯇꯌꯥꯏ, ꯁꯤꯅ ꯏꯃꯥꯒꯤ ꯑꯅꯥꯕꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯌꯨ, ꯁꯤꯅ ꯏꯆꯜꯒꯤ ꯃꯍꯩ ꯇꯝꯕꯒꯤ, ꯁꯤꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯅꯨ, ꯌꯨꯝꯗꯨꯁꯨ ꯁꯦꯝꯖꯤꯟꯅꯕ ꯇꯧꯔꯣ." ꯑꯆꯥꯎ ꯑꯔꯝ ꯈꯛꯇ ꯄꯥꯝꯕ ꯂꯥꯏꯔꯕ ꯑꯃꯠꯇꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯑꯌꯥꯕ ꯄꯤꯗꯕ ꯊꯥꯖꯒꯤꯁꯨ ꯑꯁꯦꯡꯕ ꯃꯥꯒ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯄ ꯄꯨꯝꯍꯦꯜ ꯂꯩꯔꯝꯂꯤ꯫ ꯄꯨꯝꯍꯦꯜ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ "ꯑꯩꯁꯦ ꯅꯨꯄꯥ ꯑꯣꯏꯕꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗꯦ꯫ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗꯦ꯫ ꯃꯌꯥꯝꯅ ꯇꯧꯅꯕꯒꯨꯝ ꯅꯪꯉꯣꯟꯗ ꯑꯇꯥꯡꯕ ꯈꯨꯗꯣꯜ ꯂꯤꯇꯣꯛꯂꯒ ꯑꯍꯣꯡꯕ ꯑꯃ ꯐꯥꯎꯕ ꯄꯤꯕ ꯉꯝꯗꯦ." ꯊꯥꯖꯅ ꯄꯨꯝꯍꯦꯜꯒꯤ ꯃꯈꯨꯠꯇꯣ ꯅꯨꯡꯁꯤꯅ ꯄꯥꯏꯁꯤꯟꯗꯨꯅ "ꯀꯩꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯣ ꯇꯌꯥꯏꯒꯤ ꯅꯆꯤꯟꯗꯒꯤ ꯑꯩꯉꯣꯟꯗ ꯇꯥꯍꯟꯕꯤꯔꯤꯅꯣ? ꯑꯩꯗꯤ ꯁꯦꯜ ꯊꯨꯝ ꯑꯔꯥꯡ ꯑꯔꯥꯛꯀꯤ ꯈꯨꯗꯣꯜ ꯄꯣꯠꯇ ꯃꯤꯇꯥꯔꯨꯗꯦ꯫ ꯇꯌꯥꯏꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ, ꯑꯩꯒꯤꯗꯃꯛ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯕ, ꯂꯦꯞꯄꯤꯕꯁꯤ ꯅꯠꯇꯕ ꯑꯍꯦꯟꯕ ꯈꯨꯗꯣꯜ ꯑꯃꯠꯇꯁꯨ ꯑꯩ ꯄꯥꯝꯗꯦ꯫ ꯃꯇꯝ ꯆꯨꯞꯄꯗ ꯑꯁꯨꯝꯅꯈꯛ ꯑꯩꯒꯤ ꯑꯣꯏꯅ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨ꯫
ꯑꯩꯅ ꯑꯉꯝꯕ ꯍꯣꯠꯅꯗꯨꯅ ꯅꯪꯕꯨ ꯁꯦꯝꯗꯣꯏꯅꯤ꯫ ꯄꯨꯝꯍꯦꯜ ꯅꯨꯡꯁꯤꯅ ꯊꯥꯖꯗ ꯌꯦꯡꯂꯗꯨꯅ ꯑꯩꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤ꯫ ꯑꯩꯕꯨ ꯑꯁꯤ ꯌꯧꯅ ꯅꯨꯡꯁꯤꯕꯤꯕ ꯅꯪ ꯑꯃ ꯂꯩꯅ ꯑꯩꯅ ꯏꯃꯤꯠ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯀꯅꯥꯃꯨꯛ ꯌꯦꯡꯂꯨꯅꯤ? ꯑꯩꯅ ꯂꯩꯀꯣꯜ ꯁꯦꯝꯕꯗꯤ ꯅꯪ ꯈꯛꯇ ꯂꯩꯌꯥꯟ ꯑꯃꯠꯇ ꯊꯥꯗꯅ ꯅꯅꯤꯡꯇꯝꯅ ꯂꯩꯁꯥ ꯇꯝꯍꯟꯒꯦ ꯅꯤꯡꯕꯒꯤꯅꯤ꯫ ꯋꯥꯍꯩꯗꯨꯒ ꯆꯥꯡꯗꯝꯅꯕ ꯌꯥꯕ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯅꯨꯡꯁꯤ ꯋꯥꯍꯩꯕ ꯑꯃꯨꯛ ꯂꯩꯔꯝꯈꯤꯗ꯭ꯔꯥ? ꯊꯥꯖ ꯅꯨꯄꯥ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯃꯣꯟꯈꯥꯡꯅ ꯍꯤꯞꯊꯔꯛꯂꯤ, ꯃꯤꯠꯀ ꯃꯤꯠꯆꯥꯅꯩ꯫ ꯇꯌꯥꯏ, ꯋꯥꯍꯩꯅ ꯀꯔꯝꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯦ ꯎꯠꯀꯅꯤ? ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯆꯥꯡꯗꯝꯅꯗꯨꯅ ꯑꯣꯟꯕ ꯌꯥꯕ ꯂꯩꯇꯦ꯫ ꯑꯩꯁꯨ ꯇꯌꯥꯏꯅ ꯆꯦꯛꯁꯤꯟꯅ ꯅꯨꯡꯁꯤ ꯏꯔꯤꯛ ꯈꯤꯛꯄꯤꯗꯨꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯅꯕ, ꯅꯤꯡꯊꯤꯕ ꯂꯩꯔꯥꯡ ꯑꯣꯏꯅꯕ, ꯇꯥꯁꯤꯜꯂꯛꯄ ꯇꯤꯟ ꯐꯠꯇ ꯍꯥꯎꯊꯤꯅ ꯑꯩꯕꯨ ꯁꯣꯛꯇꯅꯕ ꯆꯦꯛꯁꯤꯟꯅ ꯋꯥꯅ ꯍꯣꯠꯅꯕꯤꯗꯨꯅ ꯂꯩꯈꯣꯡ ꯁꯣꯝꯕꯤꯔꯤꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯕꯤꯔꯤꯕ ꯂꯩꯀꯣꯟꯁꯤ ꯅꯠꯇꯕ ꯂꯩꯀꯣꯟ ꯑꯃꯠꯇꯒꯤ ꯂꯩꯌꯥꯟ ꯑꯣꯏꯅ ꯁꯥꯠꯅꯤꯡꯕ ꯄꯣꯛꯂꯨꯗꯦ꯫ ꯉꯁꯤ ꯑꯣꯏꯔꯤꯕ ꯃꯔꯤꯁꯦ ꯂꯦꯡꯗꯅ ꯂꯩꯍꯟꯁꯤꯀꯣ, ꯅꯨꯡꯁꯤ ꯁꯃꯥꯏ ꯂꯩꯈꯤꯅꯣ꯫ ꯄꯨꯝꯍꯦꯜ ꯂꯣꯠꯇꯨꯅ ꯄꯨꯔꯛꯄ ꯃꯈꯨꯠꯅ ꯁꯦꯝꯂꯛꯄ ꯅꯥꯆꯣꯝꯗꯣ ꯅꯨꯖꯥ ꯃꯥꯒꯤ ꯌꯦꯠ ꯊꯪꯕ ꯅꯥꯞꯄꯗ ꯊꯦꯠꯆꯤꯟꯕꯤꯔꯛꯏ꯫ ꯀꯌꯥ ꯄꯛꯆꯩ, ꯀꯌꯥꯗ ꯆꯨꯅꯩ꯫ ꯄꯨꯝꯍꯦꯜꯅ ꯂꯩꯔꯥꯡ ꯃꯥꯅ ꯅꯪꯒꯤ ꯅꯥꯞꯄꯗ ꯊꯥꯡꯖꯕꯁꯦ ꯀꯌꯥꯗ ꯅꯤꯡꯊꯤꯔꯤꯕ? ꯑꯍꯦꯟꯕ ꯑꯇꯥꯡꯕ ꯄꯣꯠꯁꯛꯅ ꯅꯐꯝꯗ ꯈꯨꯗꯣꯜ ꯇꯝꯕ ꯉꯝꯗ꯭ꯔꯕꯁꯨ ꯏꯈꯨꯠꯅ ꯁꯦꯝꯗꯨꯅ ꯄꯨꯔꯛꯄ ꯅꯥꯆꯣꯝꯁꯦ ꯅꯪꯒꯤ ꯅꯥꯞꯄꯗ ꯆꯤꯜꯂꯤꯕꯁꯤꯅ ꯅꯪꯁꯦ ꯑꯩꯒꯤꯅꯤ, ꯑꯩ ꯈꯛꯀꯤꯅꯦ ꯇꯥꯛꯂꯕꯅꯤ꯫ ꯍꯥꯟꯅ ꯅꯃꯤꯠ ꯂꯩꯀꯥꯏ ꯀꯣꯏꯔꯝꯂꯕꯁꯨ ꯉꯁꯤꯗꯒꯤ ꯂꯝ ꯍꯦꯜꯂꯅꯨ, ꯑꯩꯒꯤ ꯑꯣꯏꯅ ꯂꯦꯡꯗꯅ ꯂꯩꯕꯤꯔꯣ꯫ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯔꯤꯕ ꯋꯥꯔꯤ, ꯇꯧꯅꯔꯤꯕ ꯃꯇꯧꯗꯣ ꯍꯩꯅꯧ ꯃꯔꯨꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯂꯣꯟꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯁꯤꯟꯊꯔꯛꯈꯤ꯫ ꯑꯩꯅ ꯑꯁꯤ ꯌꯧꯅ ꯅꯪꯕꯨ ꯁꯦꯡꯅ ꯈꯟꯕꯁꯦ ꯅꯪꯅ ꯈꯖꯤꯛꯇꯐꯥꯎ ꯈꯪꯗꯅ ꯑꯩꯕꯨ ꯑꯁꯨꯛ ꯀꯨꯏꯅ ꯃꯤꯅꯝꯕ, ꯉꯁꯤ ꯐꯪꯂꯤꯕ ꯆꯩꯅꯥꯁꯦ ꯅꯐꯝꯗ ꯐꯪꯒꯅꯨ ꯍꯥꯏꯔꯣꯏ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯅꯪꯒꯤ ꯁꯔꯨꯛ ꯊꯨꯡꯂꯈꯣ꯫ ꯋꯥꯍꯩꯗꯨ ꯈꯛ ꯍꯥꯏꯔꯝ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯌꯥꯡꯅ ꯆꯠꯈ꯭ꯔꯦ꯫ ꯋꯥꯡꯂꯦꯟꯒ ꯂꯩꯔꯥꯡꯒꯅ ꯀꯨꯞꯅ ꯃꯨꯟꯅ ꯈꯟꯅꯔꯕ ꯇꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯄꯥ ꯇꯣꯝꯄꯣꯛꯀ ꯃꯆꯥ ꯄꯤꯅꯕꯒꯤ ꯃꯥꯡꯒꯣꯜ ꯀꯥꯟꯅꯕꯩ ꯋꯥꯔꯤ ꯂꯣꯏꯁꯤꯟꯅꯈ꯭ꯔꯦ꯫ ꯆꯅꯨꯗꯤ ꯈꯪꯖꯕ ꯅꯠꯇꯦ꯫ ꯃꯥꯗꯤ ꯄꯥꯔꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯇꯨꯅ ꯅꯨꯡꯁꯤ ꯂꯝꯕꯤ ꯆꯠꯃꯤꯟꯅꯕꯒꯤ ꯑꯌꯥꯕꯁꯨ ꯄꯤꯔꯨꯔꯦ꯫ ꯋꯥꯡꯂꯦꯟꯅ, ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯋꯥꯁꯨ ꯃꯃꯨꯠ ꯇꯥꯅꯔꯕꯅꯤꯅ ꯏꯆꯟꯗ ꯈꯪꯍꯟꯕꯤꯔꯁꯤ, ꯍꯌꯦꯡ ꯇꯨꯡꯗ ꯑꯀꯥꯏꯕ ꯂꯥꯛꯇꯅꯕ꯫ ꯍꯣꯏ ꯍꯣꯏ, ꯏꯃꯥ ꯋꯥꯔꯤ ꯁꯥꯔꯨꯔꯒꯦ꯫ ꯃꯗꯨꯕꯨ ꯀꯥꯗ ꯉꯁꯥꯏꯗꯒꯤ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯈꯪꯗꯦ꯫ ꯃꯄꯥꯟꯁꯤꯗꯁꯨ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯦ ꯃꯥꯅ ꯇꯧꯔꯤꯕ꯫ ꯂꯩꯔꯥꯡ ꯉꯥꯡꯗꯅ ꯃꯆꯥꯒꯤ ꯀꯥꯗ ꯂꯥꯛꯂꯝꯃꯤ꯫ ꯆꯅꯨꯗꯤ ꯇꯈꯦꯜꯂꯩ ꯑꯃ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯅꯣꯛꯃꯤ ꯌꯦꯡꯂꯝꯃꯤ꯫ ꯆꯥꯇꯣꯝꯕꯤ, ꯃꯃꯥꯅ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯁꯠ ꯇꯨꯡꯗ ꯂꯣꯠꯁꯤꯜꯂꯤ꯫ ꯍꯥꯎ, ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ? ꯂꯩꯔꯥꯡꯁꯨ ꯃꯆꯥꯒꯤ ꯃꯇꯝꯗꯣ ꯀꯥꯟꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ꯫ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨꯗ ꯋꯥꯈꯜꯗ ꯀꯔꯝ ꯇꯧꯅꯤ ꯈꯟꯈ꯭ꯔꯕꯅꯤ꯫ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯒꯤ ꯅꯥꯛꯇ ꯐꯝꯗꯨꯅ, ꯅꯪꯕꯨ ꯂꯩꯗꯨꯒ ꯅꯣꯛꯃꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯔꯝꯂꯤꯅꯣ? ꯆꯅꯨ ꯏꯀꯥꯏꯅ, ꯁꯥꯗꯦꯕ, ꯁꯨꯝ ꯐꯖꯩ ꯃꯅꯝ ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯌꯦꯡꯂꯝꯕꯅꯤ꯫ ꯑꯃꯕꯨ ꯑꯣꯏꯔꯦ, ꯏꯆꯥꯇꯣꯝꯕꯤ, ꯅꯪ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ꯫ ꯍꯥꯏꯁꯨ ꯍꯥꯏꯗꯅ ꯀꯃꯥꯏ ꯈꯪꯗꯣꯏꯅꯣ ꯏꯃꯥ? ꯍꯥꯏꯌꯣ, ꯉꯁꯤ ꯐꯥꯎꯗ ꯑꯩꯕꯨ ꯇꯥꯆꯧꯒ ꯏꯃꯥꯒꯅ ꯍꯥꯏꯕ ꯋꯥꯗ ꯍꯤꯛꯇꯣꯛꯄ ꯌꯥꯎꯈ꯭ꯔꯕ꯭ꯔꯣ? ꯑꯗꯨꯕꯨꯗꯤ ꯌꯥꯎꯗꯦꯗ꯫ ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯈ꯭ꯔ ꯄꯣꯠꯅꯤ꯫ ꯑꯗꯨꯅꯕꯨ ꯏꯃꯥꯅ ꯋꯥꯐꯝꯁꯦ ꯏꯆꯥꯗ ꯍꯧꯗꯣꯛꯇꯣꯔꯤꯕꯅꯤ꯫ ꯆꯅꯨ ꯆꯤꯡꯅꯅ ꯃꯃꯥꯗ ꯌꯦꯡꯂꯛꯏ ꯂꯩꯔꯥꯡꯅ꯫ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯦꯗꯣ꯫ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯣꯏꯅ ꯎꯔꯕꯁꯨ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯤ, ꯆꯍꯤ ꯃꯇꯥꯡ ꯆꯥꯔꯤ꯫ ꯑꯗꯨꯅ ꯅꯪꯁꯤ ꯊꯪꯅꯕ ꯈꯨꯟꯒꯤ ꯂꯧꯁꯥꯟ ꯆꯥꯕ ꯅꯪ ꯈꯨꯔꯥ ꯇꯣꯝꯄꯣꯛꯇꯣ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯅꯤꯡꯊꯧꯒꯤ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯅ ꯃꯥꯡꯒꯣꯜ ꯀꯥꯔꯛ꯫ ꯆꯅꯨ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯀꯩꯅꯣ ꯏꯃꯥ? ꯑꯩꯒꯤ ꯋꯥꯁꯨ ꯇꯥꯗꯅ ꯏꯃꯥ ꯍꯣꯏꯅ ꯄꯨꯟꯁꯤꯒꯤ ꯑꯗꯨꯛ ꯂꯨꯕ ꯋꯥꯐꯝꯗꯣ ꯇꯔꯥꯏ ꯂꯦꯞꯊꯣꯛꯄꯤꯔꯤꯗꯨꯕꯣ? ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯖꯤꯛꯇꯁꯨ ꯍꯪꯕꯤꯔꯝꯗꯅ꯫ ꯏꯆꯥꯊꯣꯏꯕꯤ, ꯅꯪ ꯁꯧꯒꯠꯈꯤꯅꯨ꯫ ꯑꯩꯈꯣꯏꯅꯕꯨ ꯅꯪꯒꯤ ꯐꯠꯇꯅꯕ ꯁꯤꯟꯒꯗ꯭ꯔꯣ? ꯐꯠꯇꯕ ꯁꯤꯟꯕ ꯁꯤꯟꯗꯕꯒꯤ ꯋꯥ ꯅꯠꯇꯤꯌꯦ ꯏꯃꯥ꯫ ꯅꯆꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯍꯪꯕꯤꯔꯝꯂꯗꯤ꯫ ꯂꯩꯔꯥꯡꯁꯨ ꯍꯧꯒꯠꯂꯛꯇꯨꯅ, ꯍꯩ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕꯗꯨꯅ ꯄꯨꯛ ꯊꯟꯒꯗꯕ ꯅꯠꯇꯦꯅꯦ꯫ ꯇꯣꯝꯄꯣꯛꯀꯤ ꯃꯆꯥꯅꯨꯄꯥꯗ ꯐꯕꯗ ꯒ꯭ꯌꯥꯟ ꯇꯥꯕꯗ ꯈꯨꯜ ꯂꯩꯀꯥꯏ ꯁꯤꯟꯕ ꯊꯨꯡꯅ ꯃꯃꯤꯡ ꯆꯠꯂꯤꯕ ꯅꯀꯨ ꯑꯣꯏꯒꯗꯧꯔꯤꯗꯨꯁꯨ ꯂꯧꯁꯥꯟ ꯆꯥꯕ ꯇꯣꯝꯄꯣꯛ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ꯫ ꯁꯤꯒꯨꯝꯕ ꯏꯃꯨꯡꯒꯤ ꯃꯧ ꯑꯣꯏꯖꯧ ꯍꯥꯏꯖꯕ ꯂꯥꯛꯄꯗ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕꯒꯤ ꯃꯔꯝꯁꯤ ꯀꯔꯤꯅꯣ? ꯃꯥꯅ ꯂꯧ ꯌꯥꯝ ꯆꯥꯕ, ꯃꯆꯥꯅꯨꯄꯥꯅ ꯐꯕ ꯐꯠꯇꯕ,
ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯤꯌꯦ ꯏꯃꯥꯅ ꯈꯔ ꯍꯥꯏꯗꯣꯛꯄꯤꯀꯣ ꯑꯩꯗꯤ ꯏꯃꯥꯅ ꯍꯥꯏꯔꯤꯗꯣ ꯌꯥꯕ ꯉꯝꯂꯣꯏ ꯍꯩ ꯇꯥꯅꯤꯡꯗꯦ ꯅꯕꯨꯡꯒ ꯋꯥꯔꯤ ꯁꯥꯗꯅ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯔꯦꯝꯕꯗ ꯆꯩ ꯆꯥꯖꯅꯕ ꯅꯁꯥꯅ ꯊꯧꯔꯥꯡꯒꯅꯨ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯗꯤ ꯍꯌꯦꯡ ꯂꯩꯃꯤꯟꯅꯔꯛꯂꯒ ꯑꯗꯨꯝ ꯅꯨꯡꯁꯤꯅꯗꯧꯕ ꯃꯔꯩꯔꯕꯅꯤ ꯅꯪ ꯊꯥꯖꯒ ꯉꯁꯤꯗꯒꯤ ꯂꯣꯏꯅ ꯇꯤꯟꯅꯕ ꯌꯥꯔꯣꯏ ꯃꯆꯥꯅ ꯇꯧꯕ ꯊꯕꯛꯄꯨ ꯃꯃꯥ ꯑꯃꯅ ꯀꯔꯤꯒꯤ ꯈꯪꯗꯅꯤ ꯂꯩꯔꯥꯡ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯆꯅꯨ ꯃꯀꯥ ꯂꯥꯝꯂꯝꯕ ꯃꯥꯏꯊꯣꯡꯗꯣ ꯈꯨꯗꯛꯇ ꯏꯃꯛ ꯃꯛꯁꯤꯟꯗꯨꯅ ꯃꯈꯥꯗ ꯇꯞꯅ ꯐꯝꯊꯔꯛꯏ